Ngasi khoi Paokhong chanmiuna sanase. Paokhong ama phongnaba hotnaba matamda khoina wakhal se ngahakti luthana kanthai. Sungdaw se aikhoigi brain dadi yam kana halle. Brain gi tongan phamsing chu juk adna activate tawlaktuna aikhoigi critical amati analytical skills manam khutna macha tana karigumba mada sugaina khanthaba ngambagi sakti ase masik kankhat halli. Paokhong chanbi sana wasna. Adudi DSC gi chilinaw sing nasti khoi brain sing ak Paokhong sizinrasi kok phaba hengatnawa bit leinawa smaina tokse Paokhong ama phongba ngama matamda dom mark 10 phangani adom punna mark kya phangba ngami haibadu video lorkuda comment soidana tobiro Paokhong ama phongnabai matamsi second kun pizagani phare du dekhoi game si horasi doctor ahumna hai bozo wasi moigi brother ne adubu ibo chawunadi magi brother amata leite hai matangsta oidaba ngang si kanano kanamto oidaba ngangde ibo chawugi sister ahum lay moi ahumak doctor ne masal nupi doctor humsna ibo chawusi moigi brother ni haijabane ibo chawusu magi brother amata leite magi masal manawdi nupa mathantane atai di nupi ngaktane maduda haibane masal manaw manga thabak yam kana chinari kari no amamam loina tawri mangijaw larik pari kulabidu satrang sanari kalachan nupi unaba chatnawa manura kana nalle temba singkhaide iton tunba tomnaw mahu kari toribage tomnaw kari toribage satrang sanari kulabiduga satrang sanari amuzao san hural bukima keshum sangda leiri ma thamiba kasi plaster tawte chumnai apit pali pangni kasta khara chillagaso mili thulisin yagada budgumba thongnaw amadi pale yam wang nabdi pale khuning kangkhalagaso phana chongkhalagaso lam phangde yongamde kasi hangi phamung phanung amata thade kasta lady bhaibabu sumnai bel sama khangni jigi kona base police officer amalaga haidare amuzo nang sigi kasta gi pung kunmari gi manungda mapan yorpa ngamagadi mapan thurokpa ngamagadi nang thadokpini nang nabuti naroksing sizinazo sumai haidare amuzo matau karamna mapan thurakane belsaduna leiba kothoga thongnong makhaduda patient gani leimaidu wangkhan gani aduga maduda nelaga karaga thongnong du deli tharakadavne handaki Paokhong sti mit khara singbagi tangai phadabler kane sigi lies da muting bio master lengbot pangambadgumba jiba mu yaure second kun manungda jiba do puthok bio
Manga suba sisu haujikiduga dum manai. Lies the muning bio. Aduga mastagi sama putuk bio. Handakisdi Detective Paokhong ni Zanjarake. Sakna reba scientist ama magi laboratory manungda sira leramki mina hatom bane. Mihat padugi langla lamjil oiba yaba pot amata leiba tabusu ute. Asiba manakta taramba haragadi chemical substance kharagi maming iba jejet amakhakne. Numitda magi laboratory ra changkhrisi mi ahumne. Ahanmada magi nupi Mary ani subada magi machanapa Nicholas aduga subada magi maruf Jonathan moi humne. Kesi ticket palak detective aduna mihat pasi numitsimukta irai laina puthokpa ngamki. Matau karamna no Paokhong si Fongba laina ba ingit macham dang pijage jeje tu pun changbiyo. Paokhong si jeje de yaure. Jeje de iriba chemical substance sing asigi moigi short names moigi aten maming sing si akoina punsina matamda mi maming ama phange. Nicholas machanapa Nicholas na harpane. Machanapa na mabo halakpa yai haibagi chingnam laibana mana kok sanarambane sidringai. Yamuneng biu aduga lies dagi sagol ama puthukpiyo. Nupani satrang sanari moini game manga sanakre ahumlak thoinaki masi kamain tawrino game na manga thoibana ahumlak mabani na sanari si atopa opponent singani mabani khak sanaba natte adom na phangba mark tu comment di biramo.